ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯊꯦꯜꯂꯣꯟꯗ ꯆꯠꯂꯨꯒꯦ ꯀꯩꯀꯩ ꯂꯩꯕ ꯌꯦꯡꯉꯁꯤ ꯌꯥꯝ ꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯀꯩꯇꯅꯦꯕ ꯃꯥꯡꯖꯔꯤꯁꯦ ꯀꯣ ꯁꯦ ꯅꯣꯏ ꯂꯥꯏ ꯍꯩꯔꯨ ꯏꯃꯥꯟꯅꯕꯤ ꯈꯔ ꯄꯨꯜꯂꯒ ꯐꯦꯃꯤꯂꯤ ꯄꯤꯛꯅꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯁ꯭ꯄꯣꯠꯁꯤꯗ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯗꯅ ꯃꯐꯝ ꯈꯨꯐꯖ ꯑꯃ ꯗꯤꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯗꯤꯟꯗꯣ ꯑꯣꯏꯔꯦꯕ ꯌꯦꯡꯍꯜꯂꯛꯑꯒꯦ ꯅ ꯚ꯭ꯂꯣꯒꯤꯡ ꯇꯧꯖꯔꯤ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯋꯦꯗꯔ ꯈꯨꯐꯖꯁꯤꯗꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯌꯔ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯅꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯇꯔ ꯅꯨꯡꯉꯥꯏꯒꯤ ꯌꯦꯡꯅꯤꯡꯉꯥꯏ ꯃꯌꯥꯝ ꯀꯦꯃꯦꯔꯥꯃꯦꯟ ꯃꯌꯥꯝꯁꯦ ꯍꯥꯏ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯋꯥꯔꯝꯃꯦ ꯌꯥꯝ ꯐꯤꯗꯣ ꯈꯥꯃꯟꯕꯗꯒꯤ ꯊꯛꯇ꯭ꯔꯦ ꯃꯅꯨꯡ ꯆꯪꯗꯣꯏꯅꯦ ꯍꯣꯏ ꯌꯦꯡꯉꯅꯤ ꯉꯥꯏꯈꯣ ꯀꯂꯔ ꯐꯪꯕ꯭ꯔꯥꯅ ꯌꯥꯝ ꯍꯣꯡꯅ ꯐꯪꯕ ꯁꯤꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏꯌꯦ ꯍꯩꯒꯗ꯭ꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯂꯩꯊꯔꯦ ꯉꯁꯤꯗꯤ ꯈꯔ Hi guys, welcome back to my channel. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯣ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯁꯨꯝ ꯍꯧꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁ ꯗꯦꯒꯤꯁꯨ ꯁꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯄꯥꯅꯤꯈꯥꯇꯤ ꯂꯣꯝꯗ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠ ꯑꯃ ꯊꯤꯔꯒ ꯀꯣ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯆꯠꯄꯅꯦ ꯑꯗꯣ ꯅ꯭ꯌꯨ ꯌꯔꯒꯤꯁꯨ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯈꯔ ꯄꯨꯜꯂꯒ ꯐꯦꯃꯤꯂꯤ ꯄꯤꯛꯅꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯆꯠꯂꯒ ꯀꯩꯀꯩ ꯇꯧꯕꯗꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯟꯗꯛꯀꯤ ꯄꯤꯛꯅꯤꯛꯁꯦ ꯑꯩꯈꯣꯏ ꯃꯦꯟꯂꯤ ꯑꯉꯥꯡꯗ ꯐꯣꯀꯁ ꯇꯧꯖꯔꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯌꯥꯎꯕ ꯃꯐꯝꯗ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯐꯝꯁꯤꯡꯁꯨ ꯌꯥꯝꯅ ꯀ꯭ꯂꯤꯟ ꯑꯣꯏꯌꯦ ꯍꯧꯖꯤꯛ ꯆꯠꯂꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯁꯤꯗ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯨ ꯂꯩꯌꯦꯕ ꯑꯉꯥꯡꯒꯤ ꯑꯗꯨꯒꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯇꯁꯨ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯂꯩꯕ ꯃꯐꯝꯁꯤꯗ ꯑꯉꯥꯡꯗꯨ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯄꯨꯔꯤꯕ ꯌꯦꯡꯍꯜꯂꯛꯑꯒꯦ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯇ ꯀꯃꯥꯏꯅ ꯐꯖꯗ꯭ꯔꯥ ꯋꯥ ꯈꯨꯐꯖꯗꯣ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯑꯉꯥꯡꯁꯤꯡꯁꯦ ꯁꯥꯊꯤꯅ ꯄꯦꯟꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯔꯦ ꯑꯍꯟꯁꯨ ꯌꯥꯝ ꯑꯃꯁꯨ ꯀꯟꯅ ꯚ꯭ꯂꯣꯒꯤꯡ ꯇꯧꯖꯔꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯅꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯇꯔꯃꯦꯂꯣꯟꯒꯨꯝꯕ ꯁꯨꯝ ꯄꯤꯖꯔꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯆꯥꯛꯁꯦ ꯈꯔ ꯊꯦꯡꯅ ꯆꯥꯛꯁꯦ ꯂꯣꯏꯗꯧꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯄꯤꯖꯔꯦ ꯑꯩꯈꯣই ꯊꯣꯡ ꯊꯥꯛꯄ ꯅꯨꯄꯥ ꯀꯥꯡꯕꯨꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯆꯥꯛ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡꯁꯦ ꯁꯦꯝꯕ ꯍꯧꯖꯗꯣꯏꯕꯅꯦ ꯇꯥꯕ꯭ꯔꯣ ꯁꯦ ꯅꯣꯏ ꯂꯥꯏ ꯍꯩꯔꯨ ꯑꯗꯣ ꯍꯥꯏꯅ ꯅꯨꯄꯥ ꯀꯥꯡꯕꯨꯁꯦ ꯆꯥꯛ ꯊꯣꯡꯕꯕꯨ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯤꯜ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯐꯝꯁꯦ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯗꯅ ꯃꯐꯝ ꯈꯨꯐꯖ ꯑꯃ ꯗꯤꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯗꯤꯟꯗꯣ ꯑꯣꯏꯔꯦꯕ ꯑꯗꯣ ꯁꯂꯥꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯦ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯋꯦꯗꯔ ꯈꯨꯐꯖꯁꯤꯗꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯌꯔ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯥꯊꯤꯅ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯃꯅꯥꯛꯇꯁꯨ ꯌꯦꯡꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯕꯗꯣ Cameraman mayamse hi cheers tomine la ꯑꯗꯣ ꯅꯨꯃꯤꯠꯁꯦ ꯑꯦꯟꯖꯣꯏ ꯇꯧꯕꯗ ꯐꯣꯀꯁ ꯇꯧꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯝꯍꯧꯗ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯅꯕ ꯂꯥꯡꯖꯩ ꯏꯔꯣꯝꯕ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯉꯥ ꯐ꯭ꯔꯥꯏꯁꯨ ꯇꯧꯖꯔꯦ ꯁꯤꯗꯅ ꯉꯥ ꯐ꯭ꯔꯥꯏ ꯇꯧꯔꯦ ꯁꯤꯗ ꯌꯦꯔꯨꯝ ꯐꯨꯠꯂꯦ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅ ꯕ꯭ꯂꯣꯒꯀꯁꯦ ꯀꯌꯥ ꯅꯝꯕ ꯉꯝꯖꯗ꯭ꯔꯕꯅꯦ ꯍꯟꯗꯛꯇꯤ
ꯍꯤꯗꯥꯛꯁꯦ ꯁ꯭ꯋꯥꯏꯗ ꯈꯔ ꯂꯩꯌꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯌꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯐꯖꯅ ꯀꯥꯞꯄꯒꯀꯣ ꯑꯉꯥꯟꯕꯗ ꯀꯥꯞꯄꯒ ꯃꯑꯣꯡꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯕꯨ ꯇꯩꯊꯣꯛꯇ꯭ꯔꯤ ꯀꯩꯅꯣ ꯇꯧꯕ 이루 루바 꼭 tumbagdagi dum aigi video se hojare ado fazana change taw loirba matungda ai ucharage ine khitang siga haning ba se aigi bare face aina uhaning ba hai tar ko mayam da nahan aina pimple mayam thungi habdo phadi phagaleba amani di khara khara chong dhore ba macha ne ba somda ama deki swai sidi keno dark spot ngata ne ba pamjaruba chaninguba thanginguba mayamdo hojikti loina kakpa tare yam ware punsi se aigi oina stress oimandana workout tawbidre duna body ka se yadre pura yada ba do ye ado kharni matungda ai se workout kharni matung ai se matam khara ngaijari ne ba ko mind se body se loina stress level se ai stress level yam wange hojik ai video namdraga ju ko ate gi ai life ta ai personal life ta aduna stress su khara oireba aduna mind se amada focus taw ngamje duna youtube se kharni su lepcha bane ba I am just taking some time and collaboration solution doing in the POC da hakchang noi den haidanar ka thamine ba yam phaba thabakti na te da man taw bolo ai ki tane ba mangjari se ko haidi brands ka phajana wari sanaraga lotion nadradi ko tungda su moina pining da bai chang yam wange ba duni 디 오늘 세절라게 거. 양 인도래. 또 누가요? 더 진짜게. Ado mayam aise angang lauruge tawbane sumana sum chelaga sum chacharani yam thina ingba haiba numito oire ngasidi. Ado mayam ngasidi di ke thalonda chaluge ke leiba yengasi. Why do you need seat belt? Lovely. Lara, I hair band to phajana kaino to. Te manu chang doi ne. Ho. Ha. Ha ngasi Republic Day ni mayam la ise yung. Ngasi offer day about 20 kya dagi 6 pa. Ho. Yang sira ju chika 10 male. Ako se 10 lo bala inga ba ko. aduga 10 se mo on 10 laye single laye aduga mi ani chanba 10 aduga siga nang skate tene to na baga do laye tawa yin se siga 10 ga laye ya fajaye siga sonda skating to na ye ngaramani leading achi ko price ti mathak thai dum ire ko 11,000 12,000 hai ta ko chawba nga tane ko sina single lei doi ne da ye nga si ko bo je ai pumping gi si lai si lo ba ya ye nga ni ma ko color phang na ba na yam hong na phang ba khabar pot bo ai hai gi ge tawin hand pump sidale tel la kya no Pay 1499 single gi se mal ngai bra ngai ya massager se Oh ya ngai bra si ama ai ko che cái đúng từ gì vậy khoi nu gi si se lai bi ning mana क्या पी बजान हेरो जो हेरो दो
houre mayam. Simaga layni si 1,500 like paba khotba adagi lo yarni aduga folding su oiba folding na sumaina laktuiba laptop type ta ai thare ngasidi khara ꯑꯗꯣ ꯃꯌꯥꯝ ꯇꯦꯟꯁꯦ ꯁꯤꯡꯒꯜꯒꯤ ꯑꯣꯏꯔꯁꯨ ꯈꯔꯗꯤ ꯆꯥꯎꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯕꯅꯤꯅꯀꯣ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯔꯔꯣꯏꯁꯦꯅ ꯍꯥꯏꯅꯔꯦꯕ chadle ꯑꯗꯣ ꯃꯌꯥꯝ ꯁꯣꯄꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯛꯄ ꯃꯐꯝꯒꯤ ꯙꯥꯕꯥꯗ ꯆꯪꯉꯒ ꯆꯥꯔꯁꯤ ꯍꯥꯏꯅ ꯏꯆꯥꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯟꯕꯣꯛꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. We'll see you in the next video. Bye bye.